physics amadi biology gi lecture ani amadi makhoi ga luna tinaba mamanaba amaga makhoi ahumna nupi masa amabu blackmail tawduna nupi adugi ikai khumnaba manghan bikibagi case ni mayambu khurumjari basics update na ngasisu anoba case ama puduna lakchari case asigi wari asi loiba phawba taminaraba matungda thawdo asi matau karamna sathaki haibadu mayam puna khaminasi laibak thiba thawdo asi handakta ikikuidana karnataka da thokiba thawdokni thawdok asigi main accused oriba narendra asi bengaluru gi dakshina kananda laiba private college amagi physics ki lecture amani Narendraga thawdo asigi victim oiribi nupi asiga ihan hana thengnakiba asi victim nupi masa asina Narendrana oja oriba college asida tamlakpa ani suba chahi asida Narendraga makhoi ani asi ihan hana thengnakibani asumna makhoi ani thengnarabaki matungda Narendrana victim nupi masa asigi study asida mateng pangba oina note sing amari study material na singba kaya marum nupi asida mateng panglami tamda masidagi makhoi ani naknaba mari ama semgalaki WhatsApp amadi atopa social media singdagi yamna toina e pau phogduk phogjing tawnaduna yamna close oinaraklami asum Hatkhiba asina victim nupi masa asi pre university loisilami masigi matungda nupi asi mahaki pongnafam khungangda hanki matam khara mahaki khungang aduda lairuraba matungda Bengaluru da mahak lanai oiba thabak amakidamak laklami Narendra amadi victim oiribi nupi masa sisu adumak toina pau phaunabanina Narendrana victim nupi masa asida makhoi ani unadaba sukuire amuktang thengnaraga chakchara matang saminasi haiduna Narendrana victim nupi masa asida hairaklami nupi masa sisu mahaki Ojana hairakpa kaubanina leithokpa ngamkhide masigi matung tarakpada Narendra amadi victim nupi masa siga lonina Anup ki room asida laklami adubu Anup ki room aduda kanamata leiramde masidagidi Narendrana victim nupi masa asida khudong chaba lauduna mahakpu nungsi pami luhongasi haiduna hairami adubu nupi masa sinadi yamna thajaduna mahaki Ojana hairakliba wafum aduda yaninglamde amadi mahak mafam aduda leiba matamdasu mahak yamna nungairamde masigi matungda mahakna mafam adu thadoktuna chananaba honarakpa matamda Narendrana mahakpu faraba matungda Anup ki room aduda nupi oibigi ikai khumnaba pumnamak manghanbiki amadi sathariba thawdo wadagi photo amadi video na singbasu Narendrana laurami nupi masa asigi ikai khumnaba asi manghanba loraba matungda mahakna nupi masa asida thokliba thawdo asigi matangda kanagumba miyai amatada haidorakpa yaroi wakatpasu yaroi karigumba wakalakpa taragadi mahakna namliba video amadi photo sing asi social media da thadokani haiduna nupi masa asida akanba threaten tawki aduga mahakna sumakata na haikibasi mahakna hairakpa matam mahakna hairakpa mafam singda mahak adum lakadabani karigumba laktaba taragadi hairiba photo amadi video sing asi su thagatkani haiduna mahakna nupi masa asida blackmail tawrame masigi matungda nupi masa asi mafam adu thadoktuna mahaki khungangda halaki nongma nini haukrabagi matungda Narendrana amuk hana victim nupi masa asida call tawraki aduga mamangda thokiba thawdo adu lankhre ngakpiu haiduna hairaki aduga thokriba thawdo adusu mahak punungsibana sathakhibani haiduna nupi masa asida mahakna hairami masigi matung tarakpada makhoi ani amuktang unnaraga samthoknasi aduga madugi video amadi photo na singbasing adu loinamak kaktalasi haiduna nupi masa asida hairaklami ahanbadadi victim nupi masa asisu hairakliba wafam aduda yaninglamde masigi matung tarakpada mahaki ijat kidamak khallaga karigumba photo amadi video na singbasing adu oja adugi khutta leikiba taragadi makhatana lamdamnarakpa yai khanduna mahakna aroibo oina unaba haibado victim nupi masa asina yarami masigi matung tarakpada Bengaluru da nupi asi amuk hanna laki asomdana Narendrana mahaka college amatada oja oiminariba biology gi lecture Sandip amari private company amada thabak tawriba mahaki marup Anup makhoi ahum asi loktu naraba matungda nupi masa sibu amuk hana makhoi ahumna Sarak tambinabagidamak plan tawba oiramki Bengaluru da thunglaba matungda victim nupi masa si hanagumna Anup ki room da laklami
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯔꯦꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯅꯨꯄꯤ ꯑꯁꯤꯗꯒꯤ ꯂꯧꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯅ ꯆꯠꯊꯔꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯂꯦꯛꯆꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯁꯟꯗꯤꯞ ꯑꯁꯤꯅ ꯅꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯟꯗꯤꯞꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯄꯤꯅꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯁꯟꯗꯤꯞꯅ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯟꯗꯤꯞꯀꯤꯁꯨ ꯅꯤꯡꯕ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯑꯅꯨꯞꯅ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖꯁꯤꯡ ꯄꯨꯊꯣꯔꯛꯇꯨꯅ ꯅꯨꯄꯤ ꯑꯁꯤꯗ ꯎꯠꯈꯤ ꯑꯃꯗꯤ ꯃꯍꯥꯛꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯕ꯭ꯂꯦꯛꯃꯦꯜ ꯇꯧꯕꯤꯗꯨꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯔꯦꯟꯗ꯭ꯔ, ꯁꯟꯗꯤꯞ, ꯑꯅꯨꯞ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯏꯖꯠꯄꯨ ꯂꯩꯈꯥ ꯇꯥꯍꯟꯕꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯀꯠꯄ ꯇꯥꯔꯕꯗꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯛꯄ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯄꯨꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝ ꯆꯪꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯤꯍꯟ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯟꯖꯅꯤꯡꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯁꯣꯟꯕ ꯑꯗꯨ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯦꯟ ꯑꯦꯀ꯭ꯌꯨꯁ ꯑꯣꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔꯅ ꯈꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯁꯔꯥꯛ ꯇꯝꯕꯤꯈꯤꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯀꯅꯥꯃꯠꯇꯗ ꯈꯪꯍꯟꯅꯤꯡꯗꯕ ꯃꯍꯥꯛꯀꯤ ꯏꯖꯠꯀꯤꯗꯃꯛ ꯈꯜꯂꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯨꯕ ꯑꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯂꯥꯛꯈꯤ ꯑꯃꯁꯨꯡ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯐꯦꯃꯤꯂꯤꯅ ꯀꯔꯅꯥꯇꯀꯥ ꯁ꯭ꯇꯦꯠ ꯋꯨꯃꯦꯟ ꯀꯃꯤꯁꯟꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤ ꯑꯁꯤꯕꯨ ꯀꯥꯎꯟꯁꯤꯂꯤꯡ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯔꯥꯊꯥꯍꯜꯂꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯖꯨꯂꯥꯏꯒꯤ ꯇꯥꯡ 5ꯗ ꯂꯥꯛꯇꯨꯅ ꯋꯨꯃꯦꯟ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯚꯤꯛꯇꯤꯝ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯔꯦꯞ ꯀꯦꯁ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯝꯄ꯭ꯂꯦꯟ ꯊꯥꯡꯒꯠꯂꯛꯈꯤ꯫ ꯄꯨꯂꯤꯁꯅꯁꯨ ꯈꯨꯗꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯇꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯐꯤꯖꯤꯛꯁꯀꯤ ꯂꯦꯛꯆꯔ ꯅꯔꯦꯟꯗ꯭ꯔ, ꯕꯥꯏꯑꯣꯂꯣꯖꯤꯒꯤ ꯂꯦꯛꯆꯔ ꯁꯟꯗꯤꯞ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯤꯕ ꯑꯅꯨꯞ ꯄꯨꯂꯤꯁꯅ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯄꯨꯂꯤꯁꯅ ꯐꯥꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯥꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯄꯥꯏꯔꯝꯕ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯈꯤ ꯑꯃꯗꯤ ꯀ꯭ꯔꯥꯏꯝ ꯁꯤꯟ ꯑꯣꯏꯔꯤꯕ ꯑꯅꯨꯞꯀꯤ ꯔꯨꯝ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖꯁꯤꯡꯁꯨ ꯃꯣꯅꯤꯇꯔ ꯇꯧꯈꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯀꯤ ꯃꯣꯕꯥꯏꯜ ꯁ꯭ꯇꯣꯔꯦꯖꯇ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯤꯈꯤꯕ ꯁꯔꯥꯛ ꯇꯝꯕꯤꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯐꯣꯇꯣꯅꯆꯤꯡꯕ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯑꯃꯗꯤ CCTV ꯐꯨꯇꯦꯖꯇꯒꯤꯁꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯏꯕꯤꯗꯦꯟꯁꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯁꯦꯟꯐꯝ ꯂꯩꯈꯤꯗꯦ ꯑꯃꯗꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯕꯦꯡꯒꯂꯨꯔꯨ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯊꯥꯖꯤꯟꯈꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯖꯦꯜꯗ ꯊꯥꯖꯤꯟꯈꯤ꯫ ꯆꯦꯌꯔꯄꯔꯁꯟ ꯅꯥꯒꯥ ꯂꯛꯁꯃꯤꯕꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯉꯣꯟꯗ ꯕ꯭ꯂꯦꯛꯃꯦꯜ ꯆꯠꯊꯕꯤꯕ ꯃꯍꯥꯛꯄꯨ ꯁꯦꯛꯁꯨꯑꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛꯁꯤꯡ ꯆꯠꯊꯕꯤꯔꯦ ꯍꯥꯏꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯀꯃꯤꯁꯟ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯗ ꯑꯏꯕ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯔꯥꯜ ꯂꯩꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯃꯩꯔꯥꯟꯕꯤꯅ ꯃꯩꯔꯤꯗ ꯆꯣꯡꯁꯤꯟꯖꯗꯨꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ ꯇꯥꯡꯒꯣꯏ ꯇꯥꯅ ꯆꯥꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠꯄꯨ ꯁꯤꯡꯅꯕ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯅꯅꯕ ꯅꯁꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯆꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯅꯍꯥꯛꯀꯤ ꯄꯦꯔꯦꯟꯁ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯑꯃꯗ ꯋꯥꯔꯤ ꯂꯤꯕꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯄꯤꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯂꯩꯔꯤꯕ ꯂꯣꯏꯁꯪꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯤꯌꯨ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯄꯨꯝꯅꯃꯛ ꯀꯟꯐꯤꯗꯦꯟꯁ ꯑꯣꯏꯅ ꯊꯝꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯗꯨꯅ ꯃꯁꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯁꯤ꯫ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕꯒꯤ ꯆꯥꯡ ꯋꯥꯡꯂꯤꯕ ꯃꯈꯩ ꯑꯁꯤꯒꯨꯝꯕ ꯕ꯭ꯂꯦꯛꯃꯦꯜ ꯑꯃꯗꯤ ꯅꯨꯄꯤꯗ ꯆꯠꯊꯕ ꯁꯦꯛꯁꯨꯑꯦꯜ ꯑꯦꯕ꯭ꯌꯨꯁꯀꯤ ꯆꯥꯡꯁꯨ ꯋꯥꯡꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯩ ꯑꯗꯨꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯄꯪꯊꯔꯒ ꯑꯃꯗꯤ ꯏꯖꯠꯀꯤꯗꯃꯛ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯈꯥ ꯇꯥꯅ ꯆꯠꯊꯕ ꯉꯝꯗꯅꯕ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯄꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯩꯔꯤꯕ ꯂꯣꯏꯁꯪꯁꯤꯡ ꯑꯗꯨꯗ ꯆꯠꯄꯤꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯆꯩꯔꯥꯛ ꯄꯤꯃꯤꯟꯅꯁꯤ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯂꯛꯇꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯣꯟꯕꯕꯨ ꯎꯕꯤꯔꯒ
ꯃꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯄꯣꯂꯣꯏꯗ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯆꯠꯊꯈꯤꯕ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯟꯁꯤ ꯀꯝꯗꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯕꯤꯌꯨ꯫ ꯑꯅꯤꯁꯨꯕꯗ ꯄꯨꯖꯔꯛꯂꯤꯕ ꯀꯦꯁ ꯑꯁꯤꯅ ꯍꯔꯤꯌꯥꯅꯥꯒꯤ ꯕꯤꯋꯥꯅꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯂꯤꯕ ꯆꯍꯤ 2015 ꯑꯁꯤꯒꯤ ꯃꯥꯔꯆ ꯊꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯌꯨꯇ꯭ꯌꯨꯕꯔ ꯅꯨꯄꯤ ꯑꯃꯅ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯌꯨꯇ꯭ꯌꯨꯕꯔ ꯅꯨꯄꯥ ꯑꯃꯒ ꯂꯧꯇꯨꯅꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯕꯤꯛꯇꯤꯝ ꯑꯣꯏꯔꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄ꯭ꯔꯗꯤꯞ, ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯔꯕꯤꯅꯥ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 9ꯒꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯗꯨꯅ ꯆꯍꯤ 6 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯕꯅꯤ꯫ ꯄ꯭ꯔꯗꯤꯞ ꯑꯁꯤ ꯆꯨꯖꯥꯛꯀꯤ ꯐꯥꯔꯝ ꯑꯃꯒꯤ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ, ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯌꯨꯗ ꯌꯥꯝꯅ ꯂꯥꯏꯆꯨꯕ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯝꯗꯦ, ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅ ꯆꯩꯅꯕꯁꯨ ꯊꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯤꯕꯥꯅꯥꯁꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯌꯛ ꯂꯥꯎꯕꯤ ꯃꯧ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯗꯥꯟꯁ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯏꯟꯁꯇꯥꯒ꯭ꯔꯥꯝꯅꯆꯤꯡꯕꯗ ꯊꯥꯒꯠꯇꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯅ ꯇꯧꯅꯔꯤꯕ ꯑꯁꯤꯒꯨꯝ ꯐꯤ ꯀꯣꯝꯅ ꯁꯦꯠꯄꯤ, ꯅꯤꯛꯄꯤ ꯈꯣꯠꯄꯤ ꯇꯧꯗꯨꯅ ꯏꯟꯈꯠꯂꯛꯂꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯡꯕꯨ ꯂꯥꯡ ꯊꯥꯛꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯆꯠꯊꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯂꯝꯗꯦ, ꯃꯁꯤꯅꯁꯨ ꯈꯠꯅ ꯆꯩꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯋꯥꯡꯂꯤꯕꯅꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯤ ꯁꯨꯔꯦꯁ ꯀꯧꯕ ꯅꯤꯄꯥ ꯑꯃꯒ ꯔꯕꯤꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯤꯌꯔ ꯇꯧꯅꯗꯨꯅ ꯂꯣꯏꯅꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯗꯥꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯔꯤꯜꯁ ꯚꯤꯗꯤꯑꯣ ꯄꯨꯟꯅ ꯅꯝꯃꯤꯟꯅꯗꯨꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯀꯥ ꯍꯦꯟꯕ ꯂꯤꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄ꯭ꯔꯗꯤꯞ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯁꯤꯖꯤꯟꯅꯕ ꯂꯦꯞꯅꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ, ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯅꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯁꯨ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯕꯤꯅꯥ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤ ꯌꯥꯝꯅ ꯑꯐꯕ ꯃꯔꯤ ꯑꯃ ꯑꯣꯏꯔꯝꯗꯦ꯫ ꯄ꯭ꯔꯗꯤꯞꯁꯨ ꯌꯥꯝꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯅꯠꯇꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯔꯒ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇ ꯐꯨꯕ ꯆꯩꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ, ꯃꯍꯥꯛꯀꯤ ꯍꯣꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯇꯣꯏꯅ ꯈꯠꯅꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯕꯤꯅꯥꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤꯕु ꯍꯥꯠꯅꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯈꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯔꯕꯤꯅꯥꯅ ꯅꯧꯅ ꯅꯨꯡꯁꯤꯅꯔꯤꯕ ꯁꯨꯔꯦꯁ ꯀꯧꯕ ꯅꯤꯄꯥ ꯑꯁꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯄ꯭ꯂꯥꯟ ꯑꯁꯤ ꯆꯠꯊꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯤꯍꯥꯠ ꯑꯁꯤ ꯆꯠꯊꯕ ꯌꯥꯅꯅꯕ ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯈꯤ꯫ ꯑꯁꯨꯝꯅ ꯆꯠꯂꯤꯕ ꯆꯍꯤ 2015 ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯇꯥꯡ 15 ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯗꯤꯞꯅ ꯌꯨ ꯉꯥꯎꯁꯤꯟꯗꯨꯅ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯔꯕꯤꯅꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯈꯠꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯔꯕꯤꯅꯥꯅ ꯁꯨꯔꯦꯁꯄꯨ ꯀꯣꯜ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯨꯔꯦꯁꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯗꯤꯞꯄꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯕꯤꯅꯥꯒꯤ ꯐꯤ-ꯆꯨꯅꯤ ꯑꯃꯅ ꯈꯧꯔꯤꯗ ꯐꯤ ꯑꯗꯨꯅ ꯀꯟꯅ ꯀꯤꯁꯤꯜꯂꯕ ꯃꯇꯨꯡꯗ ꯄ꯭ꯔꯗꯤꯞꯄꯨ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒ ꯄꯨꯡ ꯀꯌꯥꯃꯔꯨꯝ ꯆꯨꯞꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯥꯔꯆꯀꯤ ꯇꯥꯡ 15 ꯑꯃꯗꯤ 16ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 2:30 ꯇꯥꯔꯛꯄ ꯑꯁꯤꯗ ꯁꯨꯔꯦꯁꯅ ꯄꯨꯔꯛꯂꯤꯕ ꯕꯥꯏꯛ ꯑꯗꯨꯗ ꯄ꯭ꯔꯗꯤꯞꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯔꯕꯤꯅꯥꯅ ꯇꯨꯡꯗ ꯐꯝꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯣꯏꯅ ꯗꯤꯅꯣꯠ ꯔꯣꯗꯀꯤ ꯗ꯭ꯔꯦꯟ ꯑꯃꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯄ꯭ꯔꯗꯤꯞꯀꯤ ꯌꯨꯝꯗꯒꯤ ꯁꯨꯞꯅꯇꯒꯤ ꯀꯤꯂꯣꯃꯤꯇꯔ 6 ꯃꯨꯛꯀꯤ ꯑꯔꯥꯞꯄꯅꯤ꯫ ꯄ꯭ꯔꯗꯤꯞꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯗ꯭ꯔꯦꯟꯗ ꯊꯥꯗꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯜꯂꯛꯈꯤ꯫ ꯁꯨꯔꯦꯁꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯥꯔꯆꯀꯤ ꯇꯥꯡ 16 ꯑꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯨꯔꯦꯁ ꯎꯗꯕꯗꯒꯤ ꯁꯨꯔꯦꯁꯀꯤ ꯃꯇꯥꯡꯗ ꯍꯪꯂꯛꯈꯤ꯫
amadi maki loinabi Rabina nasu maki mapuroiba asi ngarang thabak chatkhibadagi halakte haiduna mahak nasu imung manungi miyoi singda phongdoklami masigi matung tarakpada Pradipna thabak tauba yauriba Suzaki farm aduda family gi miyoi sing laki amadi Pradip ki matangda hanglammi adubu farm aduda leiriba miyoi singda Pradipti ngarang thabak suba lakte haiduna hairami masigi matung tarakpada imung manungi maikidagi Pradip mangkiba sigi matangda manak nakpa police station amada missing report amaka complaint tawrami masigi matungda police nasu Pradip ki khongul liki amadi Mars ki tang kunganipan asida Dinod road ki nakanda cheliba drain asida Nupa magi patha pumtaraba asiba haksang ama leire haduna police ta pau piraki police ki team su mafam aduda laki amasung mafam aduda Nupa adugi asiba haksang adu lokalaba matungda siram liba miyai adu Pradip ni haiba confirm tauki masigi makha tarakpada police na makhogi lokhopam thokpa formality gi matung ina postmortem taunana bagidamak Pradip ki haksang bu puki amadi postmortem gi report ta Pradip asi khauri lakhatuna hatpani haibagi report laki masigi matung tarakpada police na tholiba thaudo asigi matangda thijinba hauraki matau karamna Pradip ki haksang asina drain asida taramlibano haiba asigi matangda mafam aduda khilliba CCTV camera sing pumnamak monitor taruki asumna pung kya sumna monitor tawraba matungda Mars ki tang kunga manga amadi kunga taruki lonaba pung ani makhai tarakpagi matam kanamata lambida chatnadaba matam asida gari macha amada helmet upa Nupa ama amadi illiba phi aduna mamai mamit pumnamak khumjanduna Nupi amana phina yomsillaba karigumba posak ama puduna chatpa adu makhoine urami masidagi makhoine singnaba henduna hairiba gari adubu ningthijana monitor tawki CCTV ki footage sing adu ningthijana monitor tawduna thamki masigi matungda makhoine halakpadadi ngasai phina yomsinduna makhoi anigi karakta haptuna pukiba posak adudi yauraklamde masidagi police ki team masina hairiba gari macha asigi khongul liraki masigi matungda Suresh amadi Rabina police na phaki amadi makhoi ani su masa masagi maral yazaki Suresh amadi Rabina police na mari leinaba court puthok laba matungda maral gi matung inna jail da thajanki Rabina amadi Pradip ki amata pokjaba chahi taruk ta ngairiba angang nupa macha adu mapu mabel galana riwari gi judhi khungkang aduda leiki punsigi awa nungai karisu khangjadriba mukul mama mapaga punna leminaduna nauthi sajaba phangkide Rabina gi YouTube ki account asigi mamingna Rabina Rao haiduna leirami aduga maki Instagram gi account asida 30k hena follower leibi nupini aduga hairiba maki Instagram gi account asida dance tawbagi reels kya marum thagat lambagi khudamsu phangki pujarliba case ani asi kamdaubi bagi comment section da adom gi mod sing thambiramu wari singasi tahanjaba matamda soikiba lankiba wahi watada henjinkiba yauragasu tabiriba singna ngakpinaba amadi semdokchanaba tanja pinabiu loinana miyamna nungsibiduna channel asibu like comment subscribe tawbiramu tabiriba khudingmakpu amukka hana khurumjari